खुदिमक मांगरबा तुम्बा लोयरकादा माना हंदक मणिपुरदा लाकनी हाइबसे अखोई मणिपुर की नुपी मयाम खुनाई मयाम जेता याबा ngамoi Prime Minister Narendra Modi gi Manipur khongchat yaningde mahakki fida thaba ngamloi haina khunai kanba apunba maira paibilup KHUKAMPAL Thobal gi President W Maipak Laimana fongdorakli wafamasi ngasi Thobal da leiba KHUKAMPAL gi office ta pangthokpa pau gi mifam amada W Maipak Laimana fongdorakpani mahakna hai Manipur da thokliba chahi ahum faraklaba lan asida nupi angang kaya izat manghanba misi mina kaya thokraba mayum makai kaya ut on kraba faubada ngasi faubada Prime Minister Narendra Modi na wafam ama fauba fongdorakpa leitri thawong asi yamna laibak thibani Manipur da hayeng Prime Minister Modi lakani haiba asi ngaktaba ngamde mahak lakani haiba asi Manipur gi nupi khunaina yaba ngamloi mahak bu okpa su ngamloi amadi mahaki fida thaba su ngamloi maramasina Manipur gi miyamna Prime Minister Modi gi Manipur khongchat asida saruk yabiganu hainasu W Maipak Laimana miyamda appeal tawrakhi ngasigi paugi mifam adu loisilaba tungda Manipur da Prime Minister Modi lakpa yaningde hainasu kholaw kaya laukhi ohum pharwa mafam jidaida Narendra Modi na kari hairige haibado hairatraga siba naba isa isu adagi angang nupi angang खुदिमक मांगरबा तुम्बा लोयरकादा माना हंदक मणिपुरदा लाकनी हाइबसे अखोई मणिपुर की नुपी मयाम खुनाई मयाम जेता याबा ngамoi माबु ओकपसु ngамoi मागी लाकनबगी मतमसु अखोई नुपीबा ngamde aduga hairiba Narendra Modi sina lujing loyada laiba lili kemda lairiba nupi masa angang nubi खुदिमक तो lili kemda laina punchi loigiba mayam su yaure asi bhawda mana hanna yengatraga Manipur da mana handak laibase अखोइबु माना सिंगनबने हाइबा थोई माना करिगुम्बा पॉलिसी अमा मणिपुर से मांगलगे तुफलगे हाइबगे वखलोल अमगी लोइनाना लाकपा माली अदुना नरेंद्र मोदी लाकपा मतमदा अखोइना मागी फिदा माबु ओकसु ngamjaroi aduga oksu ooi aduga magi फिदा जो कोइना थाबा ngamoi aduga मणिपुर da laidiba nupi nupa खुदिमकना नरेंद्र मोदी लाकपा मतमदा mayam su saru yabigano